Kuki Militant Samapan Changlakpagi Chingnaba Mafamsingda Security Force Singna Section Thorang Lokhat Kre Kuldip Singh Manipur Lengaki Security Advisor Kuldip Singh Hana Hai Kre Haukiba Numit Kharani gi mamangda Khulai Matik Chana Paiba Ningthina Train Torba Kuki Militant Samapan Lom Tha asigi Kunipan da Changlakani Haiba Manipur Police Department amadi Intelligence ki report phangle oirakli ba mawong asida State Home Department na ngarang Chief Secretary Dr. Binit Joshi yauna Assam Rifle CRPF amadi Police ki makok thongba official sing yauna lalong sindokpagi mifam ama pangthokre mifam asina Kuki Militant singna changlakadaba makhoi gi leifam chatok chasin tawba sing yengsinaba security force sing da matik chaba khuchu khulai piduna kupna yengsinba hore wafam asi ngasi nungtil Chief Minister Secretariat ta pangthokpa pawgi mifam amada security advisor na pawmi sing da phongdolakibani mahak na makha taraduna oirakliba phibam asida State Home Department na tongan ba lalong yatpa hore sing amasung tamgi lonaba mafam singda security force singda binocular piduna arapa mafam dagi Kuki Militant changlakpa yengsilli regular combing operation lambi da checkpost police AR atai central force sing deploy tawre haukiba matam khar asida Kuki singi bunker kaya thugai kre mapan suba AR amasung kunithoi suba AR Jammu and Kashmir da posting pi kre operation da khusu khulai kaya phagat paleptre makhatana hena kanba operation changsi lagani haina phongdokre mahakna makha taraduna Kuki Militant singna drone sijinarakpada AR amasung CRPF ta anti drone piba leire militant singna khulai saba mafam singda changsinba amadi mafam khara khangle sophisticated khulai sing mapandagi lakpa oisanu Manipur da saba natte haibaga loinana Kuki Militant sing changlakpa yengnaba lalong yathokpa hore haiki amaromda Myanmar amasung India gi lamgi kilometer ahum gi manung da chaklamba Myanmar macha ama AR gi troop na pharaba matung police ta sinakre mangondagi mobile faba leiki akupa haibadi yadri drone bombing case NIA da sinare masi NIA na hena phagani khanbadagi drone bombing gi case asi sinabani hill area da operation chathabada khudongcha da balai Manipur gi hojik oiriba phibam asida airport railway transportation da section naba high kre haukiba numit kharani gi mamangda chakhangdaba drone kharasu jamming tawba leikre hojik drone paiba matamda district magistrate ki ayaba yawdrabadi yadre makhal kaya gi drone sizinaba lei adubu anti drone system su mathau tawre haina phongdoki koktrukta drone attack chatharkiba adugi case NIA da khusinakre lamdam asida thokliba tha tara truk pharaklaba kanglub ani gi lan manungda Kuki khulai paiba singna drone amadi bomb kapsin duna landarakpagi thogdokta nupi ama sikhibaga loinana miyoi 13 na asok apan nangan khibagi case adu National Investigation Agency NIA da sinakre hairi Pau asina hai September thagi ahoba sarukta Kuki narco terrorist singna Imphal West District ki manung chanba Kautruk Kadangban amadi Senjam Chirang gi mapam singda satharakiba attack aduga mari leinana document sing adu NIA da sinaraknaba Manipur Police Department da hairakiba leikre hairi loinana state lengak ki maikei dagi su case adu NIA da mapung phana tijin binaba khangan kiba su leikre hairi NIA na case adu paikibaga loinana special court NIA gi maikei dagi su Manipur Police Department da case adu gi mari leinana che changsing case diary amadi phagalakkiba polam sing pikhalaknaba khanghan khre hairi atopa paw amada Bharat lengakna thinba punglon gi matungina Kuki singna jagoi saduna Manipur tugaina bo honarakpani Nando Luang Manipur mutpa yaroi haina kumbongi akoibada leiriba club sing amadi maira paibi loop singa punna khusamnaduna wakat mifam phambagi thoram ama ngasi kumbong kaithel da pangthokre phambaki wakat mifam aduda amukogi president Nando Luang kumbong maira paibi gi president Konjengbam Guni Leima kumbong maira paibi gi secretary Khomdram Ibemhal Devi kumbong akoiba club ki naharon sing amadi kumbong akoibagi yamlaba ima ibel singna saruk yaduna pangthoki thoram aduga mari leinana amukogi president Nando Luang na phongdokibadi Manipur gi apun basaktam tugaina bo honariba asigi maramdi Bharat lengakna China leiba kibadagini Bharat lengakna yaiba punglon gi matung ina Kuki singna jagoi sabani loinana Kuki jau mayam pullaga Manipur tugaina bo honarakliba asi Bharat lengakna lalong sinbadagi ngambani
China na hiram khudimakta Bharat tagi chawkhatpa haibadu henkre suba nomba kanbadagi China na Bharat tagi thak wangna chawkhatpa leibak haibadu oiduna leire masina China na awang nongpok state singi manungda Arunachal Pradesh ki lam phawba khopsilakpa phawba karisu haijaba ngamdre masigi mathakta awang nongpok state sing asi Mongoloid phurup oibana chaong sada chakcha yuthak China ga manai masina Bharat lengakna awang nongpok ki state sing asi China da punki gadra haibagi yamna chawba chingnaba leiri masigi mathakta Manipur da leiriba ningtam lalho lup singna Bharat ki makhada leiroi haina Bharat tagi ningtamnabagi damakta lalho khongjang changsilakpa asida Bharat lengak kok saba haibadu oiri maduna Manipur machet tana thugainaba Nagada amuk insin Kuki da amuk insin tawduna honarakpani ahanbada Nagada insin badagi Greater Nagaland tanbagi akanba khongjang changsilakpadagi hojik Naga lalho lup NIA ga ceasefire agreement tawnaduna leiriba asini Greater Nagaland semnabagi akanba ihau adudasu Manipur gi apunba saktam kaiba yaroi haiduna akanba ihau hauki loinana June 19 gi akanba leibak miyam gi ihau na maram oiduna Manipur thugainaba honarakpa adu mai pakpa ngamkhide aduna hojik Manipur thugainaba honariba asi mitop Kuki singnani masi Bharat lengakna thoanbani Manipur gi apunba ngamkhai manungdagi Naga gi amadi Kuki gi amadi Mitai gi haina ahum thongna thugairaga aikhoi gi apunba saktam thugainaba Bharat lengakna honai masi mai paklabadi Manipur soidana mutki gani haina Bharat lengakna khali maduna Manipur miyamna ngasi phawbada Manipur mutpa yaroi apunba ki saktam kaiba yaroi haiduna miyamna khongjang changshinduna lakliba asini haiki mahakna makhatan hai Manipur da thokliba chahi amaga tha taruk suruklaba lal asi Bharat sarkar na loisinaba honaba ngamdre lan asi loisinaba honabada achauba thaudang launaba honabada DGP amadi security advisor lokthoku haiduna kholau lauriba asi achumbani haukiba 2023 gi May gi tang ahum dagi lal asi hek thoklakpaga mathang numit May 3 da hana police ki amadi CRPF ki achauba phampaiduna leirambadagi thabaktagi pothaduna pencil phangduna leiraba miyoi amada security advisor gi pham pisin ki masi Bharat lengakna hana plan tawduna leiba mali masina takpade Manipur da thokliba lal asi thoktringai gi mamangdagi Bharat lengak asina Kuki singa manaraga lan asi thoknabagi maram silabra haibasi hairiba thawong sing asi nainarubadagi masa matomta thokserakpani Manipur gi chief minister na pairamba security advisor gi pham May 15 da lokhthoklaga atopa amada pahenkhiba haibasi yamna lanba thawongni maduna hojik security advisor na mahaki sakti sijinaduna Manipur da leiriba central forcing da thaudaduna irang laksinaba honagadaba adu tawdre maduna lan asi nomonomagi kansilaktuna misi mina thokpagi chang hengalakpani haiki mahakna makhata na hai Manipur gi tampaki lamda combing operation tawduna nomai kaya fagatliba nomai chama phabada nomai mabudra di tampaktagini madusu apaba makalgi nomai ni hairi adubu ching the combing operation chathaba matamdadi Kuki Militant singna hundok lamba sijinaba yadraba koling garaba nomai khara pipe akakpa khara phagatlaga toi nomai lakpagi badanamna tampakta loina pisilli singdasu nomai lakpagi thabak adumak tawribani sing amasung tampakta nomai kayam yamna phagatli haibadu RTI gi mateng lawduna khangdoknaba honabadasu athingba thamduna yahande maduna security advisor na lan asi loisinaba mahaki makhada leiriba security singbu mathau pangthok hanaba thabak karimata paikhatte masigi mahutta asiba masing yum mai chakpa masing thiba bom kapsilakpagi record maintain tawraga Bharat sarkar da thaduna leire maram aduna Manipur miyamna Manipur thugaiba yaroi haibagi khongjang asi miyam punna changsin minaduna iraibak Manipur gi apunba saktam kaidana bohona minaba mathau tai mathau tawdraba security advisor amadi DGP lokthok handuna mathau masak khangba miyoi singda phamsing asi piduna Manipur da thokliba lan asi loisinaba hona minaba darkar tai haina phongdoki